Nungsiba ngasi koina khangmin nagadoriba asi Allah-gi Fajaba Minglen gi sedis daw Ar-Razzaq gi Matangda Ar-Razzaq tinjak pumno pinabiba mapu the all provider taseng namag Allah de tinjak hunbi haibane pangal gi mapuni khwaidagi pangal bane Allah Ta'ala na Mahaki ahingba khutsem pumna maki tinjak hunbi Mahak kaktana ahingba pumna maki punsi mapum asi pibi bane Leibra atopa leisem nungsemba mapu amal Allah nataba Mahang na tinjak hunba Adudagi nungsa nungsid ahangba sinachingba Amasung Prithibidagi mahak nataba laikana laite Taibang tinjak asi makhal anini Hakchanggidamakta tinjak darkar oibagum thawaigi-su tinjak darkar oi Taibang hakchanggidamakta makhal mathel yamlaba mahi marungsing Makhoigi masak mawong machu nungsiba manam amasung mahau tungan-tunganba matik magunna thallaba mahaki khutsem malemda thokhanbiri Makhoina matik magun thaduna loiba nairaroi Nungsiba manam chenba Hailesing asina pukning thamoi kayada pelhanba Makhoi asisu thamoigi tinjakni Tinjak amada mahau khaktang haplaga tokte Tungan ba pukning huba Nungsiba manam chenbagum pukning huba machuna sulaitenge Uhai amagi mathak thangba sarukta nattana tangkhai khaidoktuna yengsi Machu kayagi leirol na leitengba Machu gi tinsinnabagi angakpa Fajaba uwa fangani Anjir Haiba Wahei Adugi manungdi yengbiyu Lei satpa machu singna Amasung Wahei nungda pomna satkairi Machu singe tinsinbagi Fajabada Thawaigi tinjak lainingni ibadatni Nongmada matam mangagi namaz si taibang miyoibagi soidaba oina mapuna thai Masita nattana kuptharakpada punsigi thabak thoram khudingmak lining ibadat onthoknaba Islamna lamjingi Amasung thawaigi chawkhatpa tali Lining na thawaibu sengdogi Tasengna masana masabu Thawaibu sengdokpa sengna thambal mina chawkhatle Miyoiba masagi iman masagi thawaigi chawkhatpagi khongchat lei Amasung kasamni thawaigi amasung mahakpu mapung fahanbage Thawai hakchanggi tinjak animaki tinjak mahaki maikaidagi loiba khamba naide Thangai sengnamak masi aikhoigi tinjakni kaidaunungdasu loiba nairaroidaba Mahaki thawjal asi loinai khunairaroidaba ifutki ichen gumbani Maramdi masi mahagnondagi hauraki amasung mahagnonda hanki Masi iram nai handuna darkar oiba mafam matamda sizinaba ngamba khangba amadi thunglabadi mi adugi matiki makha pole Mahangna thawjal pibiraba maktada mahaki thawjalgi ichel thakrabagum thawjal bi haidrabagum khannai Tawigumbasung Madugi asengbadi isagi lambi kakcharuba natraga kakchakhiba khakne Khudam amadal Mahausagi khal kaihandana thamba haiba asisu Mahaki thawjalbu yokpane Amasung ahingba jiva kaya yamna laikhraba malem thakta Kanana supuduna chatte Magi chengzel Allah na hulli machinjak makhoibu amasung nakhoibu O ingna pothaning laba halaklo Nangi mapugi manakta Nasana harau yazaduna Amasung mahakna su pumpen biraduna Fazilat Kanagumana ayuki fazar namaz matungda masagi yumgi kachin marida Yetlomdagi hauraga akoibada tararak solabadi Imung manung khaira barkat yaifanungaiba leikani Chaba thakpa wadhan biroi Nungsiba Haijariba ngasi di asi fawdang khangminarasi
Matangda episode amada Al-Fatah hangdokpiba mapu the opener gi matangda khangminarasi. Nungsiba ichilinaw singna video asibu Musalman ichilinaw khudingmakta share tawbidlaw. Makhoi busu khanghanbada sarb yabiyo.